Good morning, mayam kay gumamta hajarkeko. Masida hauriba asangma manase, masida pariba mahisingse. Akogi ase haibong hainaba mayam kari hainabano habidi khangde. Akoi swaidade ase haibong hairaga khangnei. Masigisi yamna kanaraba pambi ama oi. Masi akogi masigi manasi hawaijar lormadasu. Koi ombagi damukta sinabani. Ado masigi mahise nongmada ani dang ayuk ama adagi nungthil ama chaba chakchaba to ga sare chakcha mamang da sara suyai ani khatang chaga de bisi karigino hargadi sugar wangba hujikti humang thopgi changsi watpina sugar yamna wangnare diabetes level patient jing namasi phajana chanare masi icham chamba mi oi khakta chaba khakta natana doctor adagi nurse mayam am su chare masi kanai habadu masi ekoi isagi imung manunggi leiriba khana chanariba chininaw singi markta su chaba yori masi kana basi aduki matik phare sugar yamna thina masi kano ta holle masi control tawe haitare masi ko masi chabiba yam phai punamak singse ekoi gi masi nungju nungsa khal ngak pa ekoi gi uche oya haliba amadi nungju nungsa khal kaidana ba ekoi gi nong churuktragadi masi ko pambi sisu mahi palma ngamoidormne duna ekoi mahi ꯑꯩꯈꯣꯏꯒꯤ ꯊꯥꯕꯗ ꯑꯗꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜꯁꯦ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯎꯆꯦꯛ ꯋꯥꯌꯥꯕꯨꯁꯨ ꯑꯩꯈꯣꯏ ꯍꯥꯠꯇꯣꯛꯑꯒ ꯏꯟꯁꯥꯡ ꯑꯣꯏꯅ ꯆꯥꯅꯕꯒꯤ ꯊꯕꯛꯁꯤ ꯑꯁꯤꯁꯨ ꯂꯦꯞꯄꯁꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯜꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯖꯤꯕ ꯄꯥꯟꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯧꯅꯒꯨꯝꯁꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯏꯁꯤꯡ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯏꯁꯤꯡ ꯑꯩꯈꯣꯏ ꯎ ꯋꯥ ꯍꯧꯗ꯭ꯔꯒꯗꯤ ꯏꯁꯤꯡꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯧ ꯐꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯔꯥꯛ ꯑꯃ ꯁꯪꯒꯝ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤꯁꯦ ꯈꯔ ꯂꯨꯔꯞꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯅꯥꯄꯤ ꯏꯪꯈꯣꯜꯒꯤ ꯀꯩꯅꯣꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯏꯔꯤꯒꯦꯁꯟꯒꯤ ꯉꯥꯏꯔꯨꯗ꯭ꯔꯒꯁꯨ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯔꯦꯜ ꯋꯥꯇꯔ ꯍꯥꯔꯚꯦꯁ ꯏꯁꯤꯡꯁꯦ ꯅꯣꯡ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯌꯣꯛꯁꯜꯍꯧꯔꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯩꯈꯣꯏ ꯃꯍꯩ ꯃꯔꯣꯡ ꯊꯥꯕꯗ ꯁꯨꯃꯥꯏꯅ ꯂꯧꯐꯝꯗ ꯌꯥꯝꯗ꯭ꯔꯁꯨ ꯐꯨꯠ 10 ꯄꯥꯛꯄ 10 ꯁꯥꯡꯕ ꯑꯃꯈꯛꯇ ꯑꯣꯏꯔꯁꯨ ꯂꯧꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯐꯥꯝ ꯑꯣꯟꯊꯣꯛꯅꯅꯕ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯏꯔꯤꯒꯦꯁꯟ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇꯁꯨ ꯎ ꯃꯌꯥꯝ ꯑꯃ ꯇꯝꯄꯥꯛꯇꯁꯨ ꯊꯥꯕ ꯃꯊꯧ ꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯆꯤꯡꯗꯁꯨ ꯄꯣꯄꯤ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯗꯒꯤ ꯄꯩꯁꯥ ꯈꯛꯇꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯅꯣꯡꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯗꯤ ꯕꯪꯒꯣꯞ ꯁꯥꯒꯔꯗꯒꯤ ꯃꯌꯥꯝ ꯑꯃ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯅꯣꯡꯁꯤ ꯄꯥꯏꯊꯣꯛꯑꯒ ꯆꯠꯈꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧꯔꯤ ꯏꯪꯈꯣꯜ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯈꯣꯏ ꯁꯦꯝ ꯀꯣꯝꯂꯥ ꯑꯦꯚꯣꯀꯥꯗꯣ ꯑꯗꯒꯤ ꯀꯥꯖꯨ ꯅꯨꯡꯖꯨ ꯑꯗꯒꯤ ꯍꯩ ꯔꯥ ꯎꯍꯩ ꯋꯥꯍꯩ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯗꯤꯖꯤꯅꯁꯀꯤꯁꯨ ꯃꯈꯜ ꯃꯊꯦꯜ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯊꯥꯃꯤꯟꯅꯔꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯑꯗꯒꯤ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯑꯅ ꯆꯔꯨ ꯃꯩ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯥ ꯁꯟ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯇꯣꯉꯥꯟꯅ ꯁꯟꯖꯥꯕꯨꯡ ꯊꯝꯕꯤꯗꯅ ꯐꯦꯟꯁꯤꯡ ꯇꯧꯕꯤꯗꯅ ꯇꯧꯔꯒ ꯃꯈꯣꯏꯒꯤꯁꯨ ꯈꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡ ꯆꯔꯨ ꯑꯣꯏꯔꯣ ꯄꯠꯊꯟꯕ ꯁꯟꯊꯤ ꯁꯟꯌꯨꯡ ꯎꯇꯤ ꯋꯥꯇꯤ ꯕꯣꯀꯥꯁꯤ ꯚꯔꯃꯤ ꯀꯜꯆꯔ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯐꯕ ꯈꯨꯟꯅꯥꯏ ꯆꯤꯟꯖꯥꯛ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯑꯃ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛꯁꯦ ꯏꯔꯤꯒꯦꯁꯟꯁꯦ ꯋꯥꯠꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯧꯕꯨꯛꯁꯤꯡꯁꯤꯁꯨ ꯑꯌꯥꯝꯕꯅ ꯌꯨꯝ ꯉꯥꯛꯇ ꯁꯥꯖꯤꯟꯅꯈ꯭ꯔꯦ ꯂꯧꯎ ꯁꯤꯡꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯜ ꯀꯥꯔꯦ ꯄꯣꯄꯨꯂꯦꯁꯟꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯜꯂꯛꯄ ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯍꯦꯟꯖꯜꯂꯛꯄ ꯑꯩꯈꯣꯏ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔ ꯍꯣꯔꯇꯤꯀꯜꯆꯔ ꯁꯦꯛꯇꯔ ꯐꯣꯔꯦꯁꯇꯔꯒꯤ ꯁꯦꯛꯇꯔꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯄ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯀꯟꯃꯤꯟꯅꯅꯕ ꯑꯩꯅ ꯉꯝꯕ ꯏꯅꯣꯚꯦꯇꯤꯚ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯣ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯉꯝꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯁꯦꯟꯇꯔ ꯏꯁꯇꯦꯠ ꯕꯖꯦꯠ ꯁꯦꯟꯇꯔ ꯕꯖꯦꯠ ꯋꯥꯔꯜ ꯕꯖꯦꯠꯅꯆꯤꯡꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯃꯃꯤ ꯇꯥꯃꯤꯟꯅꯔꯁꯤ ꯃꯗꯨ ꯂꯧꯃꯤ ꯁꯤꯟꯃꯤꯅ ꯄꯨꯝꯅꯃꯛꯁꯤꯡꯗꯨ ꯗꯥꯏꯇ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯄꯨꯟꯅ ꯗꯤꯄꯥꯔꯠꯃꯦꯟ ꯒꯣꯔꯃꯦꯟ ꯈꯨꯗꯤꯡꯃꯛ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯊꯥꯕꯤꯒꯗꯕ ꯃꯌꯥꯝꯗꯤ ꯂꯧꯃꯤ ꯁꯤꯟꯃꯤ ꯉꯥꯛꯇꯅ ꯊꯥꯕꯤꯒꯗꯕꯅꯤ ꯊꯥꯔꯒ ꯆꯥꯔꯒ ꯍꯩꯅꯕꯤ ꯑꯩꯈꯣꯏ ꯂꯩꯔꯁꯤ ꯁꯤꯗ ꯊꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯡꯅꯧ ꯃꯥꯟꯕꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯠꯂꯒ ꯆꯥꯕ ꯌꯥꯕ ꯏꯔꯣꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯕ ꯀꯥꯡꯁꯣꯏꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯄꯥꯝꯕꯤꯗꯨꯅꯤ ꯁꯤ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡꯗ ꯊꯥꯖꯕꯅꯤ ꯁꯤꯗ ꯍꯧꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤ ꯆꯥ ꯆꯟꯗꯟ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯃꯈꯣꯡꯋꯥꯏꯗꯒꯤ ꯆꯠꯊꯣꯛꯑꯒ ꯊꯥꯔꯒ ꯃꯁꯤꯗꯩꯗ ꯀꯥꯍꯟꯖꯒꯗꯧꯔꯤꯕꯅꯤ ꯁꯒꯥꯏ ꯁꯥꯔꯨꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯋꯥ ꯂꯩꯇꯦ ꯎ ꯋꯥ ꯃꯌꯥꯝ ꯆꯪꯉꯦ ꯑꯗꯨꯅ ꯁꯒꯥꯏꯒꯤ ꯃꯍꯨꯠꯇ ꯁꯤꯗꯩꯗ ꯊꯥꯔꯒ ꯁꯤꯗ ꯀꯥꯍꯜꯂꯒ ꯃꯗꯨ ꯀꯨꯝ ꯑꯃꯒꯤ ꯆꯥꯅꯅꯕꯒꯤ ꯀꯨꯝꯆꯠꯇꯨꯒꯤ ꯃꯗꯨꯒꯤ ꯊꯥꯖꯔꯤꯕꯅꯤ ꯁꯤꯗꯩꯗ ꯃꯥꯏꯔꯦꯟ ꯅꯁꯔꯤ ꯁꯦꯝꯃꯤꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯎꯈꯣꯡ ꯑꯃꯗ ꯑꯗꯨꯝ ꯊꯥꯕ ꯌꯥꯏ ꯑꯗꯒꯤ ꯂꯩꯃꯥꯏꯗꯁꯨ ꯈꯔ ꯇꯣꯡꯂꯞ ꯇꯧꯕ ꯖꯒꯥ ꯑꯃꯗꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯏ ꯑꯗꯨꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯁꯤ ꯀꯨꯁꯨꯝ ꯂꯩ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯒꯤ ꯀꯨꯁꯨꯝ ꯂꯩꯒꯤ ꯃꯔꯨꯁꯦ ꯆꯥꯅꯅꯕ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯥꯎꯗꯧꯅ ꯅꯨꯃꯤꯠꯂꯩ ꯊꯥꯎꯗꯧꯅ ꯆꯥꯅꯅꯕ ꯑꯁꯤꯒꯤ ꯃꯔꯨꯁꯦ ꯊꯥꯎ ꯁꯨꯡꯕ ꯌꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏ ꯐꯥꯔꯃꯔ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯂꯩ ꯊꯥꯕ ꯑꯗꯨꯒꯨꯝꯅ ꯃꯁꯤꯒꯤꯁꯤꯁꯨ ꯂꯧ ꯄꯔꯤ ꯑꯗꯒꯤ
ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯂꯧ ꯄꯔꯤ ꯃꯌꯥꯝ ꯑꯃ ꯊꯥꯔꯒ ꯊꯥꯎ ꯁꯨꯡꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯁꯤꯅ ꯁꯟꯐ꯭ꯂꯥꯋꯔꯗꯨꯅꯤ ꯁꯤꯅ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯒ ꯌꯦꯡꯕ ꯌꯥꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯒꯝꯂꯥꯗꯁꯨ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯅꯦꯄꯤꯌꯥꯔ ꯍꯥꯏꯕꯗꯨꯅꯤ ꯅꯦꯄꯤꯌꯥꯔ ꯅꯥꯄꯤꯗꯣ ꯅꯥꯄꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯉꯥꯅꯨ ꯑꯗꯨꯒ ꯑꯣꯛ ꯁꯟ ꯉꯥ ꯒ꯭ꯔꯥꯁ ꯀꯥꯞꯇ ꯄꯤꯖꯕ ꯌꯥꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯗꯨꯝ ꯊꯥꯕ ꯃꯊꯧ ꯇꯥꯏ ꯏꯪꯈꯣꯜ ꯀꯣꯏꯕꯗ ꯅꯠꯇꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯃꯁꯤꯅ ꯅꯤꯡꯊꯧ ꯀꯣꯡꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯝꯄꯥꯛꯄꯤ ꯄꯥꯝꯕꯤꯅꯤ ꯃꯁꯤꯗ ꯆꯥꯏꯅꯤꯁ ꯇꯤꯛ ꯑꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ ꯃꯁꯤꯒꯤ ꯃꯈꯣꯡꯗ ꯊꯥꯖꯕꯅꯤ ꯃꯁꯤꯁꯤꯗ ꯀꯥꯍꯜꯂꯒ ꯁꯒꯥꯏ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛꯁꯨ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯆꯥꯅꯅꯕ ꯃꯇꯝꯒꯤꯁꯨ ꯊꯥꯕꯤꯕ ꯑꯗꯨꯒ ꯂꯩꯁꯨ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯥꯕ ꯌꯥꯏ ꯏꯪꯈꯣꯜꯗ ꯈꯔ ꯁꯨꯝ ꯃꯁꯤꯒꯤ ꯂꯩꯒꯤ ꯂꯩꯅꯝ ꯌꯦꯡꯉꯒ ꯑꯗꯒꯤ ꯂꯩꯒꯤ ꯂꯩꯁꯛꯁꯤꯡꯁꯤ ꯎꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯅꯣꯡꯃꯗ ꯑꯋꯥ ꯄꯣꯊꯥꯕ ꯈꯤꯇꯪꯗꯁꯨ ꯐꯅꯅꯕ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯈꯔꯁꯨ ꯊꯥꯖꯕꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯤ ꯈꯣꯡꯗ꯭ꯔꯨꯝ ꯆꯥꯔꯅꯤ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯁꯥꯅ ꯊꯥꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯁꯒꯥꯏ ꯁꯦꯝꯕꯤꯕ ꯌꯥꯏ ꯎ ꯃꯈꯣꯡꯗꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯏ ꯁꯤꯗ ꯊꯥꯔꯤꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯄꯔꯦꯡ ꯁꯥꯅ ꯑꯗꯒꯤ ꯁꯣꯝꯗꯁꯨ ꯁꯤꯗꯩꯗ ꯁꯦꯕꯣꯠ ꯀꯥꯔꯛꯏꯁꯤ ꯁꯦꯕꯣꯠꯁꯤ ꯃꯄꯥꯟ ꯂꯥꯛꯑꯦ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯃꯄꯥꯟ ꯂꯥꯛꯑꯦ ꯁꯦꯕꯣꯠꯁꯦ ꯁꯤꯗꯩꯗ ꯀꯥꯍꯟꯒꯗꯣꯏꯅꯤ ꯁꯤ ꯎ ꯀꯩꯅꯣꯁꯤꯗ ꯎ ꯃꯆꯥ ꯃꯆꯥꯁꯤꯡꯗ ꯇꯣꯉꯥꯟꯅꯁꯨ ꯁꯒꯥꯏ ꯂꯩꯇꯕ ꯃꯐꯝꯗꯅ ꯁꯒꯥꯏ ꯁꯥꯒꯅꯤ ꯁꯒꯥꯏꯒꯤꯗꯃꯛꯇ ꯎ ꯋꯥ ꯃꯌꯥꯝ ꯑꯃ ꯌꯥꯟꯊꯠꯂꯨꯗ꯭ꯔꯒꯁꯨ ꯁꯤꯅ ꯇꯣꯔꯕꯣꯠꯅꯤ ꯁꯤꯅ ꯆꯨꯖꯥꯛꯅꯤ ꯆꯨꯖꯥꯛ ꯁꯟꯐ꯭ꯂꯥꯋꯔꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯝ ꯊꯥꯎ ꯁꯨꯡꯉꯒ ꯆꯥꯅꯅꯕ ꯆꯍꯤ ꯑꯃꯒꯤ ꯀꯨꯝ ꯑꯃꯒꯤ ꯅꯦꯆꯔꯦꯜ ꯐꯥꯔꯃꯤꯡꯗ ꯊꯥꯖꯕꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯎꯒꯤ ꯃꯈꯣꯡꯗ ꯗ꯭ꯔꯥꯒꯣꯟ ꯐ꯭ꯔꯨꯠꯁꯨ ꯊꯥꯖꯔꯤ ꯃꯁꯤꯅ ꯍꯌꯦꯡ ꯁꯤꯗꯩꯗ ꯌꯦꯠꯍꯜꯂꯒ ꯀꯥꯍꯜꯂꯒ ꯃꯁꯤꯗꯩꯗ ꯃꯥꯒꯤ ꯆꯥꯎꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯁꯤꯗꯩꯗ ꯑꯩꯈꯣই ꯆꯥꯅꯅꯕ ꯁꯦꯝꯖꯒꯗꯧꯔꯤꯕꯅꯤ ꯃꯌꯥꯝ ꯁꯤꯗꯁꯨ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯍꯧꯔꯤ ꯁꯤꯗꯁꯨ ꯂꯐꯨ ꯄꯥꯝꯕꯤ ꯊꯥꯖꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯂꯩꯔꯒ ꯆꯥꯕꯗꯨꯗꯤ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯇꯤ ꯐꯣꯝ ꯇꯧꯔꯕꯅꯤꯅ ꯑꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯀꯨꯝ ꯑꯃꯒꯤ ꯑꯩꯈꯣꯏ ꯆꯥꯅꯅꯕ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯨꯗꯤꯡꯃꯛꯁꯦ ꯃꯈꯜ ꯁꯨꯅ ꯊꯥꯕꯒꯤ ꯍꯩꯅꯕꯤ ꯂꯩꯃꯤꯟꯅꯁꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯟꯐ꯭ꯂꯥꯋꯔꯁꯦ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯏꯪꯈꯣꯜꯗ ꯃꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥ ꯑꯣꯏꯅꯅꯕ ꯁꯨꯃꯥꯏꯅ ꯊꯥꯕꯤꯕ ꯌꯥꯏ ꯂꯝꯐꯣꯏ ꯍꯧꯔꯤ ꯍꯩ ꯔꯥ ꯁꯦꯝ ꯍꯧꯔꯤ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯍꯧꯔꯤ